Ngasi numida wairam phongkiba gangleipaki mairagi pause degi maruoba pau khara khangasaraga miyamda khudo tamjike plan kaibagi thawdo awangba thakta thijinaba rengakna order pikre Air India flight 171 kaikibagi thawdo adugi matangda awangba thakta thijinaba Bharat lengan order pikre haina Civil Aviation Minister Ram Mohan Naidu na phongdokre Hariba thijimba adu Air Traffic Accident Investigation Bureau da sinakhibaga loinana International Civil Aviation Organization semba sana kaunglonggi matung inna pangtokani Minister na makhata na haikibada lenga asina awangba thaki committee amasung semnaba thourang tawbaga loinana committee asida thijinbagi lamda expert oiraba sing yohanduna thijinbagi thawdoksing marik sumna yengsingani masiga loinana committee asina aviation gi safety da hena mapangang kangkha hanaba thabak tawbaga loinana ngarang thokiba plan kaibagi thawdo asigumna matungda thokpadagi ngakthongnaba thabak tawgani haina phongdokhi makhata papauda PM Modi na plan kaifamda chatuna yengsingkhre Bharat ki Prime Minister Narendra Modi na ngasi ayu Air India gi plan kaifam oriba Ahmedabad ke Meganagar area da hakthengna chatuna mafam adugi oriba phibam singkupna yengsingkhre Prime Minister gi khongchat adu da Gujarat ki Chief Minister Bhupendra Patel BJP MP Sami Patra suloina ki tungda Prime Minister na ngarang plan kai ki bathawdo adu da hingau kiwa hauji Ahmedabad Civil Hospital laikanariba passenger Biswa Kumar Ramesh ki manakta chatuna asopagi phibam su yengsingki laikanariba Biswa Kumar Ramesh British nation orabasu Indian origin ne maha India da laiba imung manunggi miyoising unana balaki bane maha mananupaga loinana London da chanabagi dama flight adugi seat number 11A da tongkibani flight aduna yum aduda hek thingjinba matamda maha flight adudagi songthauki maha natana flight aduda tongkiba miyoi chani nifuga mathoidi thawdo aduda laikhidabani makhata rakpa pauda more lambi da accident da nupi ama laikhidrei miyoi khara aso apanangkhrei ngasi tongan mafam ani da thokiba accident da nupi ama laikhidrei loinuna miyoi khara aso apanangle haire pau asin hai ngasi ayu Imphal more lambi paringi lokchau yoramdai da imung manungi miyoi sing tongba gari ama accident thoktuna lambi gi mataida tasimbagi thawdokta nupi ama laikhidabaga loinana miyoi ani aso apanangle haire atopa thawdo amadana Moirang Trong Lawi Okhong Sangkarakta kara ani thingjinabagi thawdokta miyoi khara so aso apanangkre thawdo aduda kar amadi lambi gi nakada laiba labuk tata simbaga loinana kara animak akai atoi thokkhre haire makhata papauda Lamdam ashigi khutlai paiba group singgi mathakta pak chaona operation chathanaba thourang paikhapa haure report hauzik Lamdam asida thokliba irang asigi waroisin ama puraknaba Bharat lengaki makeidagi laukhalapa khongthang ama oina maitei amadi kuki singgi marakta thokliba irang asida yauriba khutlai paiba group singgi mathakta hena pak chaona operation chathanaba thourang paikhapa haure haina India Today gi report amana haire report asina hai Lamdam asida thokliba irang asigi waroisin puraknaba maikei animakna wari sanaba mathaktai adubu muknaba lairiba maikei animakta khutlai painaduna lairiba makai wari sanabada waroisin purakpa amadi Lamdam asida thokliba irang asi laksinaba khutlai paibasing phagapa mathau tabana center lengaki paktang matung ina state asigi mafamsingda achauba operation ama chathanaba thourang chatharapa oiramba yai haire panbayabadi state asida president rule thamkhraba matung security force na sing amadi tampaki mafam kayada paksana operation chathaduna khutlai kaya phagatpaga loinana Manipur gi governor Ajay Kumar Balana security force gi lakhiba amadi niamlana pairibu khulai sing pikhalangnaba tangka ani ahum lakthokna matam pibadagi tonga police station singda khulai kaya surrender tawrakhiba laikhrabani loinuna chahi asigi February 19 arambai tingolna pairamba nongmai yauna khulai sing ahamba Manipur rifles ta khusina khiba laikhrabani ningsingba yabadi CBI na arambai tingolgi Asem kanan phakibagi mayokta hauzik Lamdam asida miyamgi khongjang ihau changsimba leptre AT amadi miyamna changsinggiba khongjang aduga mari lenana hanagi Chief Minister Nongthoma Biren amadi Rajya Sabha gi MP Laisemba Sanajawba anibu Yonan Home Minister Amit Shah na kauraktuna tangka ani thokna Delhi da unaduna wari sanakhibasu laikhrabani makhata papauda Thailand dagi New Delhi tamna pairakpa flight amagi manungda
bom yaure hairakpadagi mamai laiduna amuk halakre ngarangda Ahmedabadda plane crash thokibada ngairingaida ngasi Thailandgi Phuketdagi New Delhi tamna pairakpa Air India atopa flight amasu flight manungda bom laire hairakpadagi mamai lairaktuna Thailandgi Phuket International Airport amuk emergency landing tawkhare haide Reuters ke pauna palladuna Hindustan Times na report tawrakhibagi matung inna passenger chama yankhai taruk tongba Air India flight 379 asina Thailand gi Phuket International Airport gi ayuk pung mapa makhai tabada paikhatlaba matung cruising space yaurakpada flight aduda bom laide hana security alert phungbadagi pilot na mamai lailaktuna Phuket International Airport amuk landing tawki haide airport passenger sing adu akanba security ga loinana plane adudagi lauthoklaba matung thiba hombagi thabak chathabada bom lairamba thengnakhide loinana bom laide hana phongdorakhiba passenger adu wahang pahang chathaki haire Makhatarak papauda chingdagi nungjau kaya kintharak urkhul tadubi amade Sanapati Dimapur chakadaba lambi thingjingkhre nongchu balep khraba matung khanghauduna chingdagi achauba nungjau kaya kintharak lambi thingjingkhibana maram oiraga urkhul Dimapur amade Nagaland lambi phaunadaba numit nini sure haide pawasin hai Sanapati district ki manung chamba tungjoida ngarang khanghauduna chingdagi achauba nungjau kaya kintharak Urkhul tadubi amade Sanapati amasung Dimapur chakadaba Kohima lambi hauju phaunaba ngamdana leidi haide hauju lambi da oil tanker LPG amade atai pochai sing puba tata truck sing panduna leidi adum oinama mari leinaba singna chingdagi kintharak liba nungjau sing adu hauju lokthopagi thabak chathari oiriba phibam asida National Highway Authority of India Public Works Department amade Border Road Organization lokhapam thokpa thabak sing lokhapagi mami tadre hainasu lambi paring asida cheliba gari driver singna phongdorakle makhatarak papauda Nehugi professor ama senja thumjaga mari lenana CBI na fare Northeastern Hills University Nehu Shillonggi masak naiba academy ama oina miyoi ani CBI na fare supply contact pinaba asa aram oina lupa la ohum lesing nifugumdor sel oina lauringai matamda mahak phabani haire pawasin hai sel galoinana CBI na faraba Lenmandu saha ase Nehugi Dean of Life Sciences of Zoology professor oibani ma kaloinana Guwahati ge Beltola dagi laloi etik toba miyoi Pradhan Sarama Sufaki makhoi ani Guwahati University gi guest house da CBI ge timna chathakhiba thiba homgi thabak da phagatkibani haire makhatara papauda Bharat lengangna yellow furup kanglup singgi thamoida amana amabu warau hanaba po anduna yingthi hannabagi hu kamchinduna divide policy sanari amuko